ngasi nungdaram phonggebasi phongsingdagi maruoiba pawsung khongatcharaga mayamda share tawjagi ahanbada angaubada nungmai license pisinba laingak puji sina waraudaba ngamde Syam Saran ngarang singjamai ngatrabam lerakta guru mayum Suraj Kumar bu nungmaina kaptuna hatpida senaba singjamai kendrada independent merep oikiba guru mayum molikunbu athuba matamda phaduna serak piu haiduna CC Higher Secondary School English aniga kun alumni association na sanjen thongda leiba school asigi gate khongjang changsinkhre nakala maromda miat asida senariba guru mayum molecule sarma pungni phuni pan gi manungda phaduna sapsaba serak piu haiduna misi asiga mari lainana semkiba GAC na ngasi ngaitrapam leirakta wakat mifam ama phamkhre wakat mifam aduda GAC gi advisor Syam Saran haikibada miat asiga mari lainana semkiba GAC na thamkiba wafam lenga amasum mari lainaba maikaidigi sapsaba miyeng sangduna thabakto onthokpiu molecule hairiba miat pa miyo asi haujuk phawba thiba khangduna leiriba sibu lamdam asida leiriba kanagumba amatana makpu sangjafam pibigano mihat pasi pung nifu nipan ge manungda Manipur lengaki home department na phaba ngamdrabadi akan mokhongjang kya changsilagani haibagi wafam thamki JAC gi advisor Syam Saran makhata na phungdokibada mihat tam thiba nupa asi yam thuna mihat pegi dandi phangnanaba ain gi paring naine sathananaba mahakpu phabiyu pung nifu nipan ge manungda phabiyu haina ngarang demand ama lengak ta tokhi angawbuda nungmai gi license piba lenga asisu aikhoi waraudaba ngamde Manipur police ta mahakna pairiba nungmai si phajinbiyu haibada matam sana lokhatpidaba amadi angawba sigi makhota nungmai asi asum loinaraga leibisina laikai punamakna yamna pendaba yamna nungaijadaba wafam asimasu JAC gi maikedi phungdoragli athuba matamda mihat pasi phabiyu Manipur yamna saudaba square kilometer kunganithoi mukna konba lamsida molikun sarmana kadai waida lotpano haibasi yamna hai singlaba Manipur Police Department na thigatpiu phabiyu hainsu phungdorakli makha chatharakpoina topa maruiba paw manamu hana ba hotnaramba mayokta wakat mifam phamkhre Torban Khetri Lekai Development Committee TKDC na lup asigi Vice President gi punsida sakhangdaba lamhen tuhen bakharana singnarambaga thawongda piendaba phungdoktuna ngasi wakat mifam phamkhre wakat mifam aduda Torban Khetri Lekai gi masing yamlaba miyamna saruk yakhi TKDC gi Vice President Okram Lelenbu sakhangdaba singna November 10 gi numidangda akampat area dagi phakhi aduga namduna puna pohonakhi angauba machugi bolero amada lakpa masakhangdaba lamen tuhen basingduna makpu assault tona bokhona ki haina moral siri adumoinama mak masa maha ki chaka ani panba gari da numidang pung nipanda mayumda lakhibani mak isam samjaba miyoini imung punaba sunomjaba miyoini handakta TKDC da yauraga Vice President phampairakpani olelena haibada maha kanagumba amataga nuwainadaba leiti adubo makna jila pariyat member Seram Lekenga loina tinabagi political yoiba laktuna thausil mali thaudo adubu thongju kendra tengbang lup combined COVID-19 fighting team aduga Southeast Youth Organization singba akan mamongda condemn tawduna makhala sigi thaudok amuk hana thokandana ba appeal su tawri haina pauksiyesna makhata na phungdorakli atopa pawamana mo governor urkhul satkadawri Manipur gi governor Najama Heptullah Haying Urkhul district ki somside Imphal gi Kangla helipad gi helicopter tongduna somside satkadawri ayuk pung 8:19 somsai helipad thungani masi governor gi ahanba khongsat aduda governor na miyam amasum CSO gi lusingbasing unaduna wari sanagani su hairi atopa pawamana mo drug ki lamda thabak toriba loop singna haijakiba tabidabadagi drug users sing covid care center dagi sentorakpani babulu rims staff singi thawong wakhal yaudaba chak chaba mina taogadaba natte Heitraba Tak-pige Nalini Kanta 3.5 collective ki convener babulu loitong mamna haikre covid-19 positive oiraba drug sizinaba miyoi ama rims ta covid care center dagi sentokhi haibigi matangda rims staff singna pharaba matung phu saiduna puthorakhibagi social media da viral oirakhibagi thawong lebak thibani wafam asi ngasi kwa kaitel thiam lekai da leiba human right alert ki office ta paumi singa unabada babluna phungdokibani babluna makha taraduna state asida drug user ama covid positive oiraklabadi khudong sadaba kya mayoknarakpa yai habasi drug ki lamda thabak tawriba kayana lauduna lakpani khudong sadaba sing asi thoktanaba drug user singbu laingakna mi yengsangbiu
ड्रग की लमदा थबक तौरिबा लूपसिंगना हाइजखिबा वाफम ngasi फावबा लेंगांगना तबीदबदगी ड्रग यूजर्सिंग कोविड केयर सेंटरदगी चेंथोरखिबनी पामदब थौदोसि थोक्तनबा लेंगांगना कोविड 19 पॉलिसी सेमबदा ड्रग यूजर्सिंगी थौदांगसु यौहनबियो हाइखि उनबदुदा सरुक याखिबा को-कन्वेनर आर.के. नेलिनिकांतना फोंदोखिबदा ड्रग यूजर अमा रिम्स कोविड केयर सेंटरदगी नांथोखिबगी मतांगदा रिम्स स्टाफसिंगना चथखिबा थौवंग यामना वखल याउदबा साक चाबा मीना तौगदबा थौवंग नते हैत्रगदी ताकपीगे मखोइबु मतौ करमना लोइनगदगी हाइबदु इनवाइट तौरउ ताकपीगे अखोइदि सरकारगी कर्मचारीनी पुनमक हाइगनी हाइबा थौवंग अदुदी लानगनी हाइकेनसु पॉक्सीसना मखाताना फोंदोरक्ली शिलकपोइना तोप मरुइबा पाउ खरनमु डिप्यूटी स्पीकर रोबिंद्रोसु पॉजिटिव ओइरे मणिपुर लेजिस्लेटिव असेंबली की डिप्यूटी स्पीकर मयांग इम्फाल केंद्र की एमएलए खोंखाम रोबिंद्रो कोविड 19 पॉजिटिव ओइरे मा हौजे होम आइसोलेशन तौदुना लैरी हाइबा वाफम फोंदोकपगा लोयना हक्सांगी फिबमसु थोइदोकपा तौदे हाइना खंगलक्ली मियामसु सेक्शना लैबिनबा मान अपील तरोकली हाइना पाउसीसना मखाताना फोंदोरक्ली लोइसिलकपोइना तोपा पाव मनम नुपी अमा सेलसि कौथोलगा फमलानरबा मतुंग ओट नैरगा सिरे हाइना लांथोलंबा थवोंग सागी लिसटनी WAC थासगी कुनगे हिंगदा सही कुनगनिपान रोम सुरबी लेसाबी अमाबु नुंगसिनबो नुपा उयुमपो अवांग लेकाइदगी संदम रवि चंद्रना सेलसी हाइना कौथोलगा नुपी ओइबिगी इज्जत लौरबा मतुंगदा फुदुना नोंगमै नमदुना किहंदुना ओट नैरगा सिरे हाइना हुंदोलंबा थवोंग सागी लिसटनी हाइना वुमेन अगेंस्ट क्राइम WAC की सिरोल अमन हाइरी WAC की सेक्रेटरी ए रुबिता लैमना थमना हाई तसेनम हाइरबदा लैसाबी अदु हातोकलगा सिरे हाइना होंदोकलंबनी अदुबो लाइबक फबदगी हिंगौबनी असिगुंबा थवोंग असि लमदम असिदा नुपासिंगना लैसाबीसिंगदा तत्तना सथदुना लाकली लैसाबी असुबु हाबो होनबदा मखुरी मेट खाइबिबा मखुत थुदेकपिबा तमथीरबा लिसट असि सागी लिसटनी लैसाबी असुबु हानबो होनरमलिबा नुंगसिनबा नुपानी हाइबा रविचंद्र चप चाबा सेराक फंगदबनी अथुब मतमना मरी लेनबा अथॉरिटीना मियेंग संगो असिगुम थवोंग मतुंगदा अमुक हन्ना चथबिगनो लैसाबीसिंग अमदि नुपी पोकपा ममा मपासिंगना यामना सेक्शनबा मतम ओइरे मसा नुपा पोकपा ममा मपासिंगना मसा नुपासिंगबु चपचाना वरक सेटपा मथौ तारे हाइना सरुल असिना मखा तारकली निंगसिंगबा याबदि मतम खरगी ममांगना मयांग इम्फालदगी लैसाबी मसा अमसु नुंगसिनबा नुपाना सेलसि हाइना कौथोलगा इज्जत मंगहलबा मतुंग सिरे हाइना लांथोलंबदगी रिम्सता लैकटनरबा मतुंग लैखितबगी थौदोक लैखरबनी हाइनासु पाउक्सीसिना मखाताना फोंदोरगले दुगा मैम हौजिक ओइनादि वीडियोसी मतांग असाइदा लुसिनजरगे दुगा अतोप तोप मरुएबा पाउक्सिन कलेक्शन तरबा मतुंगदा सुंसो सोजना पुंग मपन नत्र खता हेंगलकपा अदावाइदा सोसोइदना मैमदा वीडियो खतंग शेयर तौजरंगे मासु मसिगुंबा नुपीसिंग ओट नैबगी थौदोकसि मतुंगदा अमुहाना थोक्तबसु ओइसनु अदुगा मैमनसु सेक्शना लैमिनसि अमसुम हौजिक ओइनादि मतांग असाइ लुसिनजरगे मैम होरेन पुंग 9 मखाइ 8 ngai minira sen thank you